Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitarani na khurumjari hojik asigi samlapa mariba Pao sing lobirasi Alpha ki Deputy Commander in Chief Drishti Raskwa alias Manoj Rabha mahaki loinaba kader mariga loinana Rangyagi Army Camp ta surrender tawkhre Chahi kuntrani thoi chupna asang ningtambagi damak lan soknaduna laklaba matung ngasi masagi chahi yankhai suraba Alpha luchingba si haunabi matungina surrender tawkhi Bangladesh tasu khudong charaktaba West Garo Hills tasu secure oiraktabadagi mahak surrender tawbani hairi adubo Alpha gi Commander in Chief Paresh Barua gi wafam matunginade Alpha dagi ayaba phanglaba matung Drishti Assam surrender tawkhibani Garo Hills ki mafam amada mahakpu phaduna leibagi phibamda leire haibasi numit 5-6 ni mamangdagi khangbangamki mahakpu puthoroknabagi damak yamna kanna hotnaki adubo mai pakpa ngamkhide chana thaknaba amadi mi leraktabadagi matomta sijabagi phibam phawba yorakpadagi surrender tawbagi ayaba pikhibani hairakli asida sunatana mahaki loinabisu cancer naduna leiribane yumgi kanagumba marimata amatta fawba leitraba maramna yamna munna khantaraba matungda mahak imungi phibamna yaraktabadagi surrender tawkhibani hainasu Paresh Baruana hairakli Ningtam landa mahakna tamlamba mamal yamlaba khudol singthabaga loinana mahakna surrender tawkhiba si Alpha gi oinadi yamnamak achauba mangjaba amani haina Paresh Baruana makha tarakhi Cheragasida Drishti gi senior Anup Chetiana su ngasi Guwahati da Paumi singda phongdorokibagi matungina Drishti Raskwa gi loinabi amasong machanupa amaga machanupi amaga Bangladesh ta leiri macha sing school da tamliba ngaktani mahaki loinabi kemo 6-3 lak kaplaba matungda su cancer dagi phagalakpa ingam ngamdri haikhibaga loinana yumphamdi mutkraba adubu mahaki ingkholdi leiriba rongjuli belparagi miyamna Drishti bu taramna oknabagi ngaiduna leiri hairakhi Cheragasida Drishti Raskwana surrender torokhibadagi Alpha gi anoba Deputy Commander in Chief Michael Deka Phukanbu khankre Ngamkhai gi watho kayana Assam yomsilakli Manipur khaktanatana yumlonaba state amattaga ngamkhai wathok leitaba yaudri tawbagidi ngamkhai wathok leiriba state sing asi matam amada Assam gi district sing oiramba ngaktani state semba matamda ngamkhai ningthina yathodabadagini Mizoram ga ngamkhai gi wathok loidringai maraksida Meghalaya amasung Nagaland ga su yamna makkanna Assam ga ngamkhai gi unkhatnaba amalakli Assam gi Karbi Anglong gi manungda leiriba Daldali Reserve Forest area da Naga singna angakpa maongda lam lokshilakli Nagaland administration na mateng pangshalaga lam pata piduna Naga singna Assam gi lam singda yum sajilakli ngamkhai yumbi thugairaga Naga singna leptana takshilakli Moriani gi Congress MLA oriba Rupjyoti Gurminadi ta amasung long pairaga Naga sing tangani haina yamnumak pendana amadi khoishaunana laurakre Yumlo nariba Meghalaya amasung Arunachal Pradesh ka su ngamkhaida tattana lam inthok insingi amasung khunja sing tankhaiba gi matangda wathok leptana thoklibani Ngasi Assam da journalist amasu leikidre private satellite channel amada thabak tawramba Parag Bhuya mahaki mayumgi sumang matonda gari amana takhairambadagi Assam Medical College Hospital da leikidabane Tinsukia kako pathar da leikidraba paumi asi hana mantri oiramba hauzikna AJP gi state coordinator oriba Jagdish Bhuya gi manaunupani AJP gi luchingba singna mahagasi mangjongna thorang tawraga hatpani haina kanna laurakli Nakalamaromda Assam gi CM Sarvanan Sonowalna misi asigi matangda thihumba chathanaba DGP da haijakre panbayai Parag Bhuya bu thongairamba driver amasung handyman phabaga loinana gari su Arunachal Pradesh gi namsaidagi phabangamkre Ngasidi All Assam Students Union asugi mathakta phongna cheiba hongnarakle Asuda Tolgate tagi sel lai haina ex Asulu chingba Simanta Thakuriana ngasi paumi singda phongdorakre Tolgate thingani hairaga thingdaduna leiriba si atai atopa maram amatagi natte Asuna sel lauraga ayaba pibadagini hairi Asugi President oriba Dipankar Nath amasung General Secretary Lurin Jyoti Gogoi gi mathakta mahakna lupa crore amagi defamation case pankresu hairi Assam amadi Mizoram ngamkhai gi unkhatnaba khara nemtharakladuna Kasar District ki Trackers Association na economic blockade handoknabagi warep lawkhibaga loinana ngarang yumsa kaisa numit ki numidang wairamdagi Mizoram tamna tangai fadana changba potlam sing amasung petroleum puba pothok truck sing Mizoram da thawjilakpa hokre
Kasar amasung Kolasip ki District Administration loinana Truck Drivers Association gi members sing phaminaraba matung yanaba asi purakhibani. Kolasip ki DC na miyam gi awaba yengduna pochai puba truck sing chelhan binaba association da haijarakhibaga loinana truck driver amasung makhoi gi helper amata awaba tahaloi gari pnamakta security pigani hainasu thajaba pirakpadagi gari chenba asi hokhibani. Ing kumjali singamaga chamapan humdrama thoida mapok tamkiba the Manipuri Literary Forum Assamna Assamda Manipuri Lon Khorirol amasung inat ki thogol torakpa chahi yankhai mapung pharakpaga loinana lagliba Englishingani kunma thoigi January tang kulhumdoi amadi kunmari numit nini chupna Golden Jubilee gi thoram pangthoknanaba warep laukhre. Thoram asigi matangda khana nainanaba forum asigi thausilup advisory board ki mifam lakliba November gi tang taramari thangja numita Bas Gandhi Junior College Koroi Kandida phamlagani. Let Neil Singha and Let Lekham Devi Memorial League Knockout 5-man soccer tournament ki ngasi ni chanba numita match tara sanakre. Unique Sporting Club Jirighatna Mission Football Club Kamranga Bibu Ahum Sinoda Maithiba Piki Rising Club Tolen Kun Ena AFC Astra Lobukpu Mari Sinoda YT Dolugramna Sapormaina Development Club Pu Mari Anida Mission Football Club Kamranga Ena Sahit Nadia Chan Memorial Club Sribar Bibu Mari Sinoda United Marcolin Ena Ball of an Academy Cooperative Pu Manga Amada YFC Chingdong Lekaina Ichel Club Lambabas Tibu Manga Amada YFC Tolen Kuna BTP Godraghat Pu Taruk Ahumda Aduga Kuno United na Kontha Youth Club Pu Taret Sinoda Maithiba Pikre. Malades Assam Naharol Korirol Silup amasung Nahamarup Kasana Sinduna Ngarang Leibaki Mahiroi Singi Numit National Education Day Korirol Sanglen Lakhipurda Pangthokre. Ingudam Binod Namifamapu Oiduna Bharat ki Anoba Mahi Masing Pathap New Education Policy Englishingani Kun amasung Imarol na Mahi Tamba Haiba Hiram Sing Asida Khananainabagi Thorum Amasu Pangthokhi. Potharaba Headmaster Kaisam Birendrana Mari Leinaba Che Pathoki Thoromasida Lakhipur Ahal Malupki President Advocate Thoidingzam Dhirendra Amadi Nahamarupki ex-president A Bari Khana Athoiba Legbirakpa Oina Sarukyaki Numitsiga Mari Leinana Khaidem Gaurarina Wahodok Amasung Yumnam Nodia Chan Ngangom Baba Macha Kaisam Champalal Amadi Sagapam Birena Chingbana Wangangki Imalol na mahitambana kanaba kayagi matangda paladuna wangang loisingna wangangki. Thorum loisilakpada higher secondary gi thak haibadi class 12 fawba imalol na mahitambagi khudong chaba pibinaba lengakta taksinba hainasu waripnaki. Handak pangthokiba maraki mikhalda mai pakraba Kendra Marigi Mirep Singh Wangoi Kendra gi BJP gi Mirep Oinam Lukhoi Wangjing Tentha gi BJP gi Mirep Paunam Brozen Saitu Kendra gi BJP gi Mirep Ngamthang Haukip amasung Lilong Kendra gi Independent Mirep Y Antas Khan ngasi Assembly Constituency Conference Hall da MLA oina wasak lokre Panbayai Singhat Kendra gi BJP gi Mirep Hindustan di lamba yaudana mai paktuna MLA oina hanana wasak lokrabani Matosum nangasi BJP gi MLA ahum wasak lawkibadagi Manipura BJP gi MLA masing kulhumdoi sukibaga loinana taramathoi suba Manipur Legislative Assembly da BJP na single largest party oikhre. Selmitlon chephongi paumi lokham lokhendro Kaisampat Kangabam Lekai de Lebana Masagi Anaba Manamaram Oiraga Manung Matam Chadana Lekidabada All Manipur Working Journalists Union Amzugi Oiba Atuba Mipam Ama Manipur Press Club ta Pangtokuna Awaba Fongdokre Mipam Asida Sarugya Kiba Amzugi Standing Committee ki members singna minute ani tumina leptuna Leikidrabagi Mafamda Ikai Kumnaba Utkibaga Loinana Maki Tawaina Lairam Lenda Ingna Chikna Leiba Oirasunu Haina Tony Zaki NSN IM amasung center gi marakta hauzik chathariba Indo-Naga peace talk ki matangda waroision puraknabagidamak Manipur gi stakeholders singa mangjaunana tana hounanaba chaliba tha sigi manungda Union Home Minister Amit Saha Imphal laklaba yai haina CM N Biren ngasi pawmi singda phongdorakre Handak pangthokiba maraki mikhal manungda Imphal laklamba nedagi chairman Himanta Biswa Sarmana wafamasi phongdoklamki hairi adubu masigi matangda tangdangba chapchabadi khangri haina CM na makhata ki stakeholder pnamaka tana hodrabadi waroisin purakpa ngamloi haibasi Home Minister naso hairakibadi lei hairi
इम्फाल जिरीबाम लंबी नेशनल हाईवे नंबर 53 की इरंग तुरेल मथक्ता लेन मरी की आरसीसी ब्रिज अमा साननबा केंद्रना अयाबा पिरखिबगा लोइनना अथुबा मतमदा थोंग असि साननबगीदमक उरेप उयुंग तमलगनी हाइना ngasi मणिपुर की सीएम एन बीरेनना लाउथोखरे अदुगा इरंग तुरेल की मथक्ता सारिबा तत्खरबा वैली ब्रिज अदुसो आर्मी अमा इंजीनियर सिंगना अहिंग नुंथिल लेप्तना सेमजिली नोंमनिनी की मनुंगदा लोइसिलगनी हाइना सीएम ना मखाताना फोंदोरखी गाड़ी चेनबदा अपनबा अमत लैतनबगी खरनिगी ओइबा थौरांग अमोइना सिलोंग बाईपास की परिंगदा स्टील ब्रिज की सक्तमदा सबवे अमा मेघालय लेंगाकना सारगनी हाइना डिप्यूटी सीएम प्रीस्टोन तिनसोंगना हाइख्रे प्रपोजल असिगी हेक अयाबा फंगबगा खुदक्तगी स्टील ब्रिज असी साबा होरगनी हाइनसो मिनिस्टर असिना मेघालय असेंबली की हौजिक चथरिबा ऑटम सेशन असिदा ngasi हाइख्रे अरुणाचल स्टेट इलेक्शन कमीशन ना पंचायत अमसुंग अर्बन लोकल बॉडी सिंगी मिखल पांगथोकलगनी लाउथोखरे मिखल असिगी मिरेपचे पिशनबगी अरोइबा नुमितना डिसेंबर की तांग अनीने अदुगा मिरेपचे हंदोकपगी अरोइबा नुमितना डिसेंबर की तांग 8 ने भोट थादनगदबना डिसेंबर की तांग 19 अदुगा भोट मसिंगना डिसेंबर की तांग 15 दा थीगनी इलेक्शन की थौरांग लाउथोखिबगा लोइनना ngasiदगी कोड ऑफ कंडक्टसु चनबा हौख्रे पनबा याय स्टेट असिगी पंचायत मिखल की पुवारीदा अहानबोइना मिखल येंगसिनबा स्टेट इलेक्शन कमीशन ना सीनियर ऑफिसर सिंगी मरक्तगी इलेक्शन ऑब्जर्वर्स 19 थमगनी ngasi asam da covid-19 gi anoba positive case chani supna ani phangkhibaga loinana apunba confirm case masing lakanigal sing mapan chanipan kuntra manga yaukhre ngasi asam da positivity rate chada sino dasmik nipan ahumne lising mari ga chatret marfudra mapan na active oiri ngasi asam da miyoi ahum covid na maram oiduna laikhidabaga loinana apunba laikhidabagi masing chamapan ga 53 ni त्रिपुरा ngasi anoba positive case yang mapan phangkhibaga loinana apunba confirm case masing lising kunthamathoi ga chatret humpuni thoini lising amaga chamaga marfutra nipana active oiri laikhidabagi masing chahum ga 53 ne Manipur ngasi anoba positive case chani ga 53 phangkhibaga loinana apunba confirm case masing lising kunmathoi ga chani 13 yaukhre ngasi positive oriba chani ga 53 asigi manungda 16 CAPF की पर्सनल सिंगनी अदुगा लेमहौरिबा चनी ga 19 मिचम रक्तगिनी अमदी मिचम ngasi positive oriba मिचम खुदिमक ट्रैवल हिस्ट्री लेतबा मियोय ngaktani एक्टिव oriba केस मसिंग ना लिसिंग अहुम ga चामगा 15 ni ngasi मणिपुरदा मियोय मंगा कोविड नंबर मोइदुना लेखिदबगा लोइनना अपुनबा लेखिदबगी मसिंग चनी सुपना 3 यौख्रे अरुणाचल प्रदेश अपुनबा कन्फर्म केस मसिंग लिसिंग 15 ga chatruk 53 ने लिसिंग अमगा chamri मरफु मंगा ना एक्टिव ओइरी लेखिदबगी मसिंग 93 ने मेघालय दा सो अपुनबा कन्फर्म केस मसिंग लिसिंग 10 ga chahum हुम्फुनी पाने चमापन ga हुम्फुनी थोइना एक्टिव ओइरी लेखिदबगी मसिंग मरफुदरा मरी ने मेघालय दा सो कोविड नंबर मोइदुना लेखिदबगी मसिंग चामा नक्सिलक्ले नागालैंड अपुनबा कन्फर्म केस मसिंग लिसिंग मापन ga चौंगा हुम्बुद्रानी पानी चनीपान ga कुंट्रानी पान एक्टिव ओइरी लेखिदबगी मसिंग 50 ने सिक्किम दा अपुनबा कन्फर्म केस मसिंग लिसिंग मरी ga चहुम निफु मरी ने चनी ga मरफुद्रा मा थोइना एक्टिव ओइरी लेखिदबगी मसिंग मरफुनी थोइने अमदी मिजोरम दा अपुनबा कन्फर्म केस मसिंग लिसिंग अहुम ga चनी 13 यौख्रे चौंगा ga 19 ना एक्टिव ओइरी लेखिदबगी मसिंग 2 ने इंडिया दा ngasi gi oina hojik phawda state 12 gi COVID-19 positive oibagi report laktri amadi hojik phawbada ngasi gi oina positive oibagi masing lising 12 ga chaunga 19 khaktamak phangli total positive oiba case masing na lakh 43.8 ni total active oiba case masing na lakh 3.9 ni amadi total death na lakh amaga lising 19 chaniga humphuma thoini ngasi gi oina hojik phawbada india da covid number moiduna mioi 43 khaktamak leikhidabagi pau lakli अरोइबदा अतोपा पाउसिंगदा कोविड की मायुक्ता चंगसिलिबा लांजंग असिदा मांग थाना चोंगथोकलिबा डॉक्टर नर्स अमदी हेल्थ वर्कर सिंगदा खुदोंग थिबा कया अमदी मफम मतम खंगदना सीबा नाबगी फिबा मायुक नरिबा कया असिदा मिदेंग थमलगा कोविड वैक्सीन आहान बोइना मखोइदा पीगनी हाइना लेंगाकना लाउथोखरे कनागुंबा मियोय अमना अनिरक हेना वैक्सीन कापतनबा अमसोंग वैक्सीनेशन दा चरक चहिंग नाइबा थोक्तनबा थौरांग असि आधार कार्ड नंबर गा मरी लेना हनगनी हाइनसो लेंगाकना मखा ताखी वैक्सीनेशन ड्राइव असिगिदमक केंद्र लेंगाकना अखनबा एप अमसु सेमख्रे
COVID-19 potential vaccine candidate oriba Covishield na phase 3 clinical trials ki enrollment mapung phana loishinkre haina ICMR amasung Serum Institute of India SII na hairakre. Covishield ki phase 2 amasung phase 3 gi clinical trials lebaga sigi tongan ba center taramanga da chatharibani loinana masida saruk yagadaba miyoi lising amaga chatruki enrollment mamang thada mapung phana loishinkrabani. Panbayai Oxford University amasung AstraZeneca dagi master's seat puraklaga SII Pune gi laboratory da Covishield asi sabani asida sunatana USA gi Novavax na saba Covavex ki clinical trial gi damak ICMR amasung SII na makata na collaborate tawribani. Awang nongpog amasung Himalayan state singdagi haira amasung manamasing air transport ta puthorakpada chada yankhai gi subsidy food processing industries ministry na piragani. Atmanirbhar Bharat Abhiyan operation green scheme top 2 total gi makhada awang nongpog amasung Himalayan state singdagi hauzik notified haira amasung manamasing makhal nipumatoi air transportation da chada yankhai subsidy pirabani haina ministry asina makhata na haiki. Tawbagidi chahi asigi October gi tang tarani thoidagi operation green scheme for Kisan rail scheme gi makhada transportation subsidy piba haukrabani. Amadi malem gi khwaidagi sangna prime minister oiramba Bahrain gi Prince Khalifa bin Salman Al Khalifa ngarang laikhidre lamhak laikhidaba matamda masagi chahi marfumari sukre. English maga chamapan humbudrama thoida Bahrain na ningtaba phangba matungdagi Prime Minister oirakiba Prince Khalifa America gi hospital amada layingduna lairakhibani. Mahaga se Bahrain gi ningtho Hamad bin Isa Al Khalifa gi makhurane. Bahrain da chayol ama chupna awaba phongdokna ba lauthokibaga loinana firalsu tangkhai chingthaduna pahengani. Sarkar gi ministry amasung department singsu ngasi ayuktagi numit humni gi oina thonglon ba haukrabani. Ngasigi oina Arambai News Guwahati da Manipuri Pao sandok chaba matang solution zabaga loinana amuka suhanna khurumjari.